ꯀꯟꯗꯦꯝ ꯇꯧꯔꯛꯂꯤ꯫ KSO ꯗꯦꯜꯂꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯄꯥꯎꯖꯥꯈꯨꯞ ꯒꯨꯏꯇꯦꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝ ꯑꯃꯒ ꯃꯔꯤ ꯂꯩꯅꯅ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯅ ꯃꯍꯥꯛꯄꯨ ꯐꯥꯅꯕ FIR ꯂꯣꯟꯆ ꯇꯧꯈꯤꯕꯒꯤ ꯊꯧꯑꯣꯡ ꯑꯗꯨꯕꯨ ꯌꯥꯅꯤꯡꯗꯦ ꯍꯥꯏꯅ ꯀꯨꯀꯤ ꯏꯟꯇꯦꯂꯦꯛꯆꯨꯑꯦꯜ ꯐꯣꯔꯝꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤꯕꯅ ꯁ꯭ꯇꯦꯠ ꯑꯣꯊꯣꯔꯤꯇꯤ ꯃꯔꯨꯑꯣꯏꯅ ꯂꯣ ꯑꯦꯟꯐꯣꯔꯁꯃꯦꯟꯠ ꯃꯦꯀꯥꯅꯤꯖꯝ ꯑꯁꯤ ꯂꯥꯟꯅ ꯁꯤꯖꯤꯟꯅꯗꯅꯕ ꯑꯄꯤꯜ ꯇꯧꯔꯤ꯫ ꯀꯔꯤꯒꯨꯝꯕ ꯄ꯭ꯔꯦꯁꯔꯗꯒꯤ ꯄꯥꯎꯖꯥꯈꯨꯞ ꯒꯨꯏꯇꯦ ꯑꯁꯤ ꯐꯥꯕ ꯇꯥꯔꯕꯗꯤ ꯖꯁꯇꯤꯁ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯒꯤ ꯃꯍꯨꯠꯇ ꯅꯝꯊꯔꯒ ꯊꯝꯅꯕꯒꯤ ꯊꯧꯑꯣꯡꯅꯤ ꯍꯥꯏꯅ ꯂꯧꯒꯅꯤ꯫ ꯃꯍꯥꯛꯀꯤ ꯋꯥꯉꯥꯡ ꯑꯗꯨ ꯀ꯭ꯔꯤꯃꯤꯅꯦꯜ ꯁꯦꯟꯁꯤꯇꯤꯚꯤꯇꯤꯒ ꯃꯔꯤ ꯂꯩꯅꯍꯜꯂꯣꯏꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡꯗ ꯆꯦꯟꯅꯕ ꯃꯤꯑꯣꯏ ꯑꯃ NIAꯅ ꯀꯦꯔꯂꯥꯒꯤ ꯊꯥꯂꯥꯁꯦꯔꯤꯗꯒꯤ ꯐꯥꯔꯦ꯫ ꯃꯅꯤꯄꯨꯔꯗ ꯊꯣꯛꯈꯤꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡꯗ ꯆꯦꯟꯅꯕ ꯔꯥꯖꯀꯨꯃꯥꯔ ꯃꯥꯏꯄꯥꯛꯁꯅꯥ ꯀꯧꯕ ꯃꯤꯑꯣꯏ ꯑꯃ ꯍꯧꯈꯤꯕ ꯃꯦ 13ꯒꯤ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯄꯨꯡ 5 ꯇꯥꯕꯗ NIAꯅ ꯀꯦꯔꯂꯥꯒꯤ ꯊꯥꯂꯥꯁꯦꯔꯤꯗꯒꯤ ꯐꯥꯔꯦ ꯍꯥꯏꯅ ꯑꯦꯖꯦꯟꯁꯤꯒꯤ ꯄꯥꯎ ꯑꯃꯅ ꯍꯥꯏꯔꯤ꯫ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤꯕꯅ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗ ꯊꯥꯂꯥꯁꯦꯔꯤꯗ ꯂꯩꯕ ꯂꯣꯀꯦꯜ ꯍꯣꯇꯦꯜ ꯑꯃꯗꯒꯤ ꯐꯥꯕꯅꯤ꯫ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯍꯥꯎꯁ ꯀꯤꯄꯤꯡ ꯖꯣꯕ ꯇꯧꯔꯒ ꯂꯩꯕ ꯃꯤꯑꯣꯏꯅꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯃꯥꯏꯄꯥꯛꯁꯅꯥ ꯑꯁꯤ ꯏꯝꯐꯥꯜꯗꯒꯤꯅꯤ꯫ ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗꯒꯤ NIAꯅ ꯃꯍꯥꯛꯄꯨ ꯐꯥꯅꯕ ꯀꯣꯏꯊꯤ ꯊꯤꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯊꯥ ꯑꯁꯤꯒꯤ 13ꯇ ꯍꯧꯈꯤꯕ ꯏꯔꯥꯏ ꯅꯨꯃꯤꯠꯇ ꯀꯦꯔꯂꯥꯒꯤ ꯊꯥꯂꯥꯁꯦꯔꯤꯗ NIAꯒꯤ ꯇꯤꯝ ꯑꯃꯅ ꯍꯦꯜꯊ ꯑꯣꯐꯤꯁꯤꯑꯦꯜ ꯇꯤꯝ ꯁꯥꯔꯒ ꯆꯥꯡ ꯅꯥꯏꯅ ꯅꯣꯡꯖꯨ ꯊꯥ ꯃꯇꯝꯒꯤ ꯂꯥꯏꯅꯥ ꯇꯤꯟꯅꯥꯁꯤꯡ ꯂꯥꯛꯄꯒ ꯃꯔꯤ ꯂꯩꯅꯅ ꯆꯦꯛ ꯇꯧꯕꯒꯤ ꯊꯕꯛ ꯆꯠꯊꯈꯤ꯫ ꯂꯣꯏꯅꯅ NIAꯒꯤ ꯑꯣꯐꯤꯁꯥꯔꯁꯤꯡ ꯑꯗꯨꯅ ꯀꯦꯔꯂꯥꯒꯤ ꯊꯥꯂꯥꯁꯦꯔꯤꯗ ꯂꯩꯔꯤꯕ ꯁꯤꯟꯃꯤꯁꯤꯡꯒꯤ ꯂꯩꯐꯝꯁꯤꯡꯗ ꯆꯠꯇꯨꯅ ꯃꯈꯣꯏꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤ ꯚꯦꯔꯤꯐꯤꯀꯦꯁꯟꯒꯤ ꯊꯕꯛ ꯆꯠꯊꯈꯤ꯫ ꯃꯗꯨꯗ ꯔꯥꯖꯀꯨꯃꯥꯔ ꯃꯥꯏꯄꯥꯛꯁꯅꯥꯒꯤ ꯑꯥꯙꯥꯔ ꯀꯥꯔꯗ ꯑꯗꯨ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯉꯛꯁꯝꯗ ꯌꯦꯛꯂꯤꯕ ꯇꯦꯇꯨ ꯑꯗꯨꯗꯒꯤ NIAꯅ ꯊꯤꯗꯨꯅ ꯂꯥꯛꯈꯤꯕ ꯃꯤꯑꯣꯏ ꯑꯗꯨꯅꯤ ꯍꯥꯏꯕꯗꯨ ꯆꯞ ꯆꯥꯅ ꯈꯪꯕꯒ ꯂꯣꯏꯅꯅ ꯔꯥꯖꯀꯨꯃꯥꯔ ꯃꯥꯏꯄꯥꯛꯁꯅꯥꯕꯨ ꯐꯥꯒꯠꯈꯤꯕꯅꯤ꯫ ꯐꯥꯔꯕ ꯔꯥꯖꯀꯨꯃꯥꯔ ꯃꯥꯏꯄꯥꯛꯁꯅꯥ ꯑꯁꯤ ꯃꯅꯤꯄꯨꯔꯗ ꯑꯣꯄꯔꯦꯠ ꯇꯧꯕ ꯂꯥꯂꯧꯂꯨꯞ ꯑꯃꯅ ꯇ꯭ꯔꯦꯟ ꯇꯧꯔꯕ ꯃꯤꯑꯣꯏꯅꯤ꯫ ꯂꯣꯏꯅꯅ ꯃꯍꯥꯛ ꯑꯁꯤ ꯃꯅꯤꯄꯨꯔꯗ ꯊꯣꯛꯈꯤꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯏꯝꯐꯥꯜꯗ ꯀꯦꯁ ꯑꯃ ꯔꯦꯖꯤꯁꯇꯔ ꯇꯧꯔꯒ NIAꯅ ꯐꯥꯅꯕ ꯇꯧꯔꯤꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯐꯥꯔꯕ ꯔꯥꯖꯀꯨꯃꯥꯔ ꯃꯥꯏꯄꯥꯛꯁꯅꯥꯗꯤ ꯁꯥꯁꯤꯟꯅꯕ ꯄꯥꯁꯄꯣꯔꯠ ꯑꯃꯁꯨ ꯔꯤꯀꯣꯚꯔ ꯇꯧꯔꯦ꯫ ꯃꯤꯑꯣꯏ ꯑꯁꯤꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯄꯥꯟ ꯂꯩꯕꯥꯛꯇ ꯆꯠꯅꯕ ꯊꯧꯔꯥꯡ ꯇꯧꯔꯝꯈꯤ ꯍꯥꯏꯕꯁꯨ ꯆꯞ ꯆꯥꯅ ꯈꯪꯂꯦ꯫ ꯑꯗꯨꯕꯨ NIAꯅ ꯐꯥꯒꯠꯈꯤꯕ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯊꯧꯔꯥꯡ ꯑꯗꯨ ꯃꯥꯏ ꯄꯥꯛꯈꯤꯗ꯭ꯔꯦ꯫ ꯑꯍꯥꯟꯕꯒꯤ ꯏꯟꯚꯦꯁꯇꯤꯒꯦꯁꯟꯅ ꯐꯪꯕ ꯔꯤꯄꯣꯔꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯔꯥꯖꯀꯨꯃꯥꯔ ꯃꯥꯏꯄꯥꯛꯁꯅꯥ ꯑꯁꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯍꯣꯇꯦꯜ ꯃꯦꯅꯦꯖꯃꯦꯟꯠ ꯑꯃꯅ ꯖꯣꯕ ꯑꯦꯗꯚꯔꯇꯥꯏꯖꯃꯦꯟꯠ ꯇꯧꯔꯛꯄ ꯊꯦꯡꯅꯕꯗꯒꯤ ꯀꯦꯔꯂꯥꯒꯤ ꯊꯥꯂꯥꯁꯦꯔꯤꯗ ꯂꯥꯛꯈꯤꯕꯅꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯊꯥꯔꯛꯁꯅ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯃꯃꯥꯡ ꯊꯥꯗ ꯀꯦꯔꯂꯥꯗ ꯊꯨꯡꯂꯈꯤꯕꯅꯤ꯫ ꯂꯣꯏꯅꯅ ꯊꯥꯂꯥꯁꯦꯔꯤꯒꯤ ꯇꯤꯔꯨꯕꯅꯥꯒꯥꯠꯇ ꯂꯩꯕ ꯃꯥꯟꯖꯣꯗꯤ ꯀꯧꯕ ꯑꯃꯒꯤ ꯔꯦꯟꯠ ꯍꯥꯎꯁꯇ ꯃꯇꯝ ꯈꯔꯅꯤꯒꯤ ꯑꯣꯏꯅ ꯂꯩꯇ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯗꯤꯁꯇ꯭ꯔꯤꯛ ꯀꯌꯥꯗꯁꯨ ꯀꯣꯏꯆꯠ ꯆꯠꯂꯝꯈꯤ꯫ ꯂꯣꯏꯅꯅ NIAꯅ ꯃꯤꯑꯣꯏ ꯑꯁꯤ ꯊꯥꯂꯥꯁꯦꯔꯤꯗ ꯂꯩꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯐꯪꯂꯕ ꯃꯇꯨꯡꯗ ꯐꯥꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯅꯥꯎꯔꯦꯝꯊꯣꯡꯗ ꯃꯌꯥꯝꯕ ꯊꯣꯛꯄ ꯑꯃ ꯑꯦꯌꯔ ꯒꯟꯅ ꯀꯥꯞꯄꯗꯒꯤ ꯂꯩꯈꯤꯗ꯭ꯔꯦ꯫ ꯅꯥꯎꯔꯦꯝꯊꯣꯡ ꯈꯨꯂꯦꯝ ꯂꯩꯀꯥꯏꯗ ꯁꯥꯒꯩꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯃꯁꯦꯜ ꯈꯠꯅ ꯆꯩꯅꯕꯒꯤ ꯊꯧꯗꯣꯛꯇ ꯃꯅꯥꯎ ꯅꯨꯄꯥ ꯊꯣꯛꯄ ꯑꯃꯅ ꯃꯌꯥꯝꯕ ꯊꯣꯛꯄ ꯑꯃꯕꯨ ꯑꯦꯌꯔ ꯒꯟꯅ ꯀꯥꯞꯄꯗ ꯂꯩꯈꯤꯗ꯭ꯔꯦ꯫ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 4:30 ꯇꯥꯕꯗ ꯂꯝꯐꯦꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯅꯥꯎꯔꯦꯝꯊꯣꯡ ꯈꯨꯂꯦꯝ ꯂꯩꯀꯥꯏ ꯂꯦꯟ ꯅꯝꯕꯔ 2ꯗ ꯊꯣꯛꯈꯤꯕꯅꯤ꯫ ꯃꯅꯥꯎ ꯅꯨꯄꯥꯅ ꯑꯦꯌꯔ ꯒꯟꯅ ꯀꯥꯞꯄꯗꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯂꯩꯁꯥꯡꯊꯦꯝ ꯗꯦꯕꯁꯟ ꯑꯦꯂꯥꯏꯁ ꯑꯕꯨ 32 ꯑꯄꯣꯛꯄ ꯂꯩꯈꯤꯗ꯭ꯔꯕ ꯒꯨꯅꯦꯁꯣꯔ ꯀꯧꯏ꯫ ꯑꯗꯨꯒ ꯃꯌꯥꯝꯕ ꯍꯥꯠꯄꯗ ꯆꯦꯟꯅꯔꯤꯕ ꯃꯅꯥꯎ ꯅꯨꯄꯥ ꯊꯣꯛꯄ ꯑꯗꯨꯅ ꯂꯩꯁꯥꯡꯊꯦꯝ ꯌꯥꯏꯐꯕ ꯑꯦꯂꯥꯏꯁ ꯑꯃꯣ 22 ꯑꯄꯣꯛꯄ ꯊꯣꯏꯊꯣꯏ ꯀꯧꯏ꯫ ꯂꯩꯈꯤꯗ꯭ꯔꯕ ꯗꯦꯕꯁꯟ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 11:00 ꯇꯥꯕꯗ ꯔꯤꯝꯁ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯏꯀꯠꯅꯅꯕ ꯄꯨꯈꯠꯄꯗ ꯗꯣꯛꯇꯔꯅ ꯂꯝꯕꯤꯗꯒꯤ ꯁꯤꯔꯒ ꯄꯨꯔꯛꯄꯅꯤ ꯍꯥꯏꯅ ꯀꯟꯐꯥꯔꯝ ꯇꯧꯈꯤꯕꯅꯤ꯫ ꯑꯃꯔꯣꯝꯗ ꯊꯧꯗꯣꯛ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯉꯁꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯃꯤꯐꯝ ꯑꯃ ꯀꯤꯁꯄꯥ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜꯗ ꯄꯥꯡꯊꯣꯛꯇꯨꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯋꯥꯔꯦꯞꯁꯤꯡ ꯂꯧꯈ꯭ꯔꯦ꯫ ꯃꯔꯨꯑꯣꯏꯅ ꯊꯧꯗꯣꯛ ꯑꯁꯤꯗ ꯆꯦꯟꯅꯔꯤꯕ ꯌꯥꯏꯐꯕꯕꯨ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯀꯥꯏꯗꯒꯤ ꯇꯥꯟꯊꯣꯛꯄ ꯑꯗꯨꯒ ꯏꯃꯨꯡ ꯃꯅꯨꯡꯕꯨꯅ ꯆꯍꯤ ꯑꯃ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯍꯟꯗꯕ ꯍꯥꯏꯕ ꯌꯥꯎꯔꯤ꯫ ꯊꯧꯗꯣꯛ ꯑꯗꯨ ꯃꯈꯣꯏ ꯃꯁꯦꯜ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯌꯨ ꯉꯥꯎꯔꯒ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯔꯛꯄꯗꯒꯤ ꯌꯥꯏꯐꯕꯅ ꯃꯥꯒꯤ ꯑꯦꯌꯔ ꯒꯟ ꯄꯨꯊꯣꯛꯂꯒ ꯗꯦꯕꯁꯟꯒꯤ ꯃꯕꯨꯛꯇ ꯅꯝꯂꯒ ꯀꯥꯞꯄꯗꯒꯤ ꯂꯥꯏꯀꯠꯅꯕ ꯉꯝꯗꯅ ꯂꯩꯈꯤꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯂꯩꯔꯤꯕ ꯇꯔꯀꯤꯅ ꯕꯦꯛ ꯇꯧꯕ ꯒ꯭ꯔꯨꯞ ꯑꯃꯅ ꯑꯦꯅꯤ ꯔꯤꯖꯟꯁꯤꯡ ꯌꯥꯎꯅ ꯁꯦꯝꯕ ꯒ꯭ꯔꯦꯇꯔ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯃꯦꯞ ꯄꯨꯊꯣꯔꯛꯈ꯭ꯔꯦ꯫ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯆꯤꯐ ꯑꯦꯗꯚꯥꯏꯖꯔ ꯃꯣꯍꯝꯃꯗ ꯌꯨꯅꯨꯁꯅ ꯍꯟꯗꯛꯇ ꯆꯥꯏꯅꯥꯗ ꯆꯠꯈꯤꯕ ꯈꯣꯡꯆꯠ ꯑꯃꯗ ꯏꯟꯗꯤꯌꯥꯒꯤ ꯅꯣꯔꯊ ꯏꯁꯠ ꯁ꯭ꯇꯦꯠ 8 ꯑꯁꯤ ꯌꯥꯎꯅ ꯕꯪꯒ꯭ꯂꯥꯗꯦꯁꯀ ꯄꯨꯟꯅ ꯏꯀꯣꯅꯣꯃꯤ ꯄꯦꯀꯦꯖ ꯑꯃ ꯁꯦꯝꯅꯕ ꯍꯧꯗꯣꯛꯈꯤꯕ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯇꯔꯀꯤꯅ ꯕꯦꯛ ꯇꯧꯕ ꯙꯥꯀꯥꯗ ꯂꯩꯔꯤꯕ NGO ꯑꯃꯅ ꯏꯟꯗꯤꯌꯥꯒꯤ ꯅꯣꯔꯊ ꯏꯁꯠ ꯁ꯭ꯇꯦꯠꯁꯤꯡ ꯑꯃꯁꯨꯡ ꯅꯣꯔꯗꯔꯟ ꯔꯤꯖꯟꯁꯤꯡ ꯄꯨꯟꯁꯤꯜꯂꯒ ꯒ꯭ꯔꯦꯇꯔ ꯕꯪꯒ꯭ꯂꯥꯗꯦꯁ ꯁꯦꯝꯅꯕꯒꯤ ꯃꯦꯞ ꯑꯃ ꯍꯧꯅꯅ ꯄꯨꯊꯣꯔꯛꯈ꯭ꯔꯦ꯫ ꯁꯣꯔꯁ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤꯕꯅ NGO ꯑꯗꯨꯅ ꯄꯨꯊꯣꯔꯛꯈꯤꯕ ꯒ꯭ꯔꯦꯇꯔ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯃꯦꯞ ꯑꯗꯨ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯑꯔꯀꯥꯟ ꯁ꯭ꯇꯦꯠ, ꯏꯟꯗꯤꯌꯥꯒꯤ ꯕꯤꯍꯥꯔ, ꯓꯥꯔꯈꯟꯗ, ꯎꯔꯤꯁꯥ ꯑꯃꯁꯨꯡ ꯅꯣꯔꯊ ꯏꯁꯠ ꯔꯤꯖꯟꯒꯤ ꯁ꯭ꯇꯦꯠ 8 ꯑꯁꯤ ꯄꯨꯂꯞ ꯌꯥꯎꯔꯤ꯫ ꯍꯥꯏꯔꯤꯕ ꯃꯦꯞ ꯑꯁꯤ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯀꯦꯄꯤꯇꯦꯜ ꯁꯤꯇꯤ ꯑꯣꯏꯔꯤꯕ ꯙꯥꯀꯥꯗ ꯂꯩꯔꯤꯕ ꯌꯨꯅꯤꯚꯔꯁꯤꯇꯤ ꯍꯣꯜꯗ ꯌꯨꯊꯁꯤꯡ ꯑꯃꯁꯨꯡ ꯃꯍꯩꯔꯣꯏꯁꯤꯡꯅ ꯌꯥꯝꯅ ꯇꯣꯏꯅ ꯎꯕ ꯐꯪꯏ꯫
ꯍꯟꯗꯛꯇꯁꯨ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯆꯤꯐ ꯑꯦꯗꯚꯥꯏꯖꯔ ꯃꯣꯍꯝꯃꯗ ꯌꯨꯅꯨꯁꯀꯤ ꯔꯦꯖꯤꯝ ꯑꯁꯤꯅ ꯏꯟꯗꯤꯌꯥꯒꯤ ꯅꯣꯔꯊ ꯏꯁ ꯁ꯭ꯇꯦꯠꯁꯤꯡ ꯑꯁꯤ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯄꯨꯟꯁꯤꯟꯅꯕꯒꯤ ꯋꯥꯐꯝ ꯐꯣꯡꯗꯣꯛꯄ ꯂꯩꯈ꯭ꯔꯕꯅꯤ꯫ ꯑꯃꯔꯣꯝꯗ MD ꯌꯨꯅꯨꯁꯅ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯁꯛꯇꯤ ꯍꯦꯛ ꯄꯥꯏꯕꯗꯒꯤ ꯇꯔꯀꯤꯅ ꯃꯤꯂꯤꯇꯔꯤ ꯁꯞꯄ꯭ꯂꯥꯏꯅꯆꯤꯡꯕ ꯌꯥꯎꯅ ꯑꯥꯔꯝ ꯐꯣꯔꯁꯀꯤ ꯑꯣꯏꯕ ꯍꯤꯔꯝ ꯀꯌꯥꯗꯁꯨ ꯄꯣꯠꯆꯩ ꯀꯌꯥ ꯁꯞꯄ꯭ꯂꯥꯏ ꯇꯧꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯍꯟꯗꯛꯇꯁꯨ ꯏꯀꯨꯏ ꯀꯨꯏꯗꯅ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯆꯤꯐ ꯑꯦꯗꯚꯥꯏꯖꯔ ꯑꯁꯤꯅ ꯏꯟꯗꯤꯌꯥꯒꯤ ꯅꯣꯔꯊ ꯏꯁ ꯔꯤꯖꯟꯁꯤꯡ ꯑꯁꯤ ꯂꯣꯛ ꯑꯣꯏꯕꯅ ꯁꯃꯨꯗ꯭ꯔꯒꯤ ꯑꯣꯏꯕ ꯈꯨꯗꯣꯡꯆꯥꯕ ꯑꯃꯠꯇ ꯐꯪꯗꯦ꯫ ꯕꯪꯒ꯭ꯂꯥꯗꯦꯁ ꯑꯁꯤ ꯔꯤꯖꯟ ꯑꯁꯤꯗ ꯑꯣꯁꯤꯟꯒꯤ ꯒꯥꯔꯖꯤꯌꯟ ꯑꯃ ꯑꯣꯏꯕꯅ ꯏꯟꯗꯤꯌꯥꯒꯤ ꯅꯣꯔꯊ ꯏꯁ ꯔꯤꯖꯟ ꯑꯁꯤ ꯌꯥꯎꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯏꯀꯣꯅꯣꯃꯤꯛ ꯄꯦꯀꯦꯖ ꯑꯃ ꯁꯦꯝꯕ ꯃꯊꯧ ꯇꯥꯏ꯫ ꯃꯁꯤꯅ ꯆꯥꯏꯅꯤꯖ ꯏꯀꯣꯅꯣꯃꯤꯁꯨ ꯔꯤꯖꯟ ꯑꯁꯤꯗ ꯑꯦꯛꯁꯇꯦꯟ ꯇꯧꯕ ꯉꯝꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯄ ꯂꯩꯈ꯭ꯔꯕꯅꯤ꯫ ꯃꯔꯛꯁꯤꯗ ꯏꯟꯗꯤꯌꯥꯅ ꯅꯧꯅ ꯄꯥꯏꯈꯠꯂꯛꯄ ꯈꯣꯡꯊꯥꯡ ꯑꯃ ꯑꯣꯏꯅ ꯀꯪꯐꯥꯜꯒꯤ ꯂꯝꯕꯤꯗ ꯕꯪꯒ꯭ꯂꯥꯗꯦꯁꯇꯒꯤ ꯄꯣꯠꯂꯝ ꯀꯌꯥ ꯏꯟꯗꯤꯌꯥꯗ ꯊꯥꯖꯤꯜꯂꯛꯄ ꯊꯤꯡꯈ꯭ꯔꯦ꯫ ꯃꯁꯤꯅ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯂꯂꯣꯟ ꯏꯇꯤꯛꯇ ꯑꯆꯧꯕ ꯆꯩꯐꯨ ꯑꯃ ꯄꯤꯔꯒꯅꯤ꯫ ꯍꯧꯈꯤꯕ ꯃꯦ 18ꯇ ꯀꯃꯔꯁ ꯃꯤꯅꯤꯁꯇ꯭ꯔꯤꯅ ꯊꯣꯛꯈꯤꯕ ꯅꯣꯇꯤꯐꯤꯀꯦꯁꯟ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯕꯪꯒ꯭ꯂꯥꯗꯦꯁꯇꯒꯤ ꯏꯟꯗꯤꯌꯥꯗ ꯊꯥꯖꯤꯜꯂꯛꯄ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯃꯨꯝꯕꯥꯏꯒꯤ ꯅꯚꯥꯁꯦꯚꯥ ꯑꯃꯁꯨꯡ ꯀꯣꯜꯀꯇꯥꯒꯤ ꯁꯤ ꯄꯣꯔꯠꯀꯤ ꯈꯨꯠꯊꯥꯡꯗ ꯊꯥꯕ ꯌꯥꯒꯅꯤ ꯍꯥꯏꯅ ꯈꯪꯍꯟꯕ ꯂꯩꯈ꯭ꯔꯕꯅꯤ꯫ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯑꯁꯥꯝ, ꯃꯦꯘꯥꯂꯣꯏ, ꯇ꯭ꯔꯤꯄꯨꯔꯥ, ꯃꯤꯖꯣꯔꯥꯝ ꯌꯥꯎꯅ ꯋꯦꯁ ꯕꯦꯡꯒꯜꯒꯤ ꯆꯪꯀ꯭ꯔꯕꯟꯗ ꯑꯃꯁꯨꯡ ꯐꯨꯜꯕꯥꯔꯤꯗ ꯂꯩꯕ ꯂꯦꯟꯗ ꯀꯁꯇꯝ ꯆꯦꯛ ꯄꯣꯁꯠꯁꯤꯡ ꯐꯥꯎꯔꯒ ꯏꯟꯗꯤꯌꯥꯗ ꯄꯣꯠꯆꯩ ꯊꯥꯖꯤꯜꯂꯛꯈꯤꯕ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯄꯨꯝꯊꯤꯡ ꯊꯤꯡꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯑꯗꯨꯃꯛꯄꯨ ꯉꯥ ꯆꯥꯅꯕ ꯊꯥꯎ, LPG ꯑꯃꯁꯨꯡ ꯀ꯭ꯔꯨꯖ ꯁ꯭ꯇꯣꯅꯆꯤꯡꯕꯗꯤ ꯑꯊꯤꯡꯕ ꯑꯁꯤꯗ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤꯗꯤ ꯌꯥꯎꯗ꯭ꯔꯤ ꯍꯥꯏꯔꯤ꯫ MLA CSO ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯒ ꯁꯝꯅꯗꯕꯒꯤ ꯋꯥꯔꯦꯞ ꯂꯧꯈꯤꯕ ꯏꯂꯤꯒꯦꯟ ꯃꯥꯏꯒ꯭ꯔꯦꯟꯠ ꯆꯤꯟ ꯀꯨꯀꯤ-ꯖꯣ ꯇꯦꯔꯣꯔꯤꯁꯠꯁꯤꯡꯅ ꯏꯟꯗꯤꯌꯥꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯊꯨꯒꯥꯏꯅꯕ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯃꯊꯛꯇ ꯂꯥꯟꯗꯥꯗꯨꯅ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯀꯨꯀꯤꯁꯤꯡꯒꯤ ꯇꯑꯣꯏꯕ ꯂꯩꯕꯥꯛ ꯖꯥꯂꯦꯡꯉꯝ ꯁꯦꯝꯅꯕ ꯗꯤꯃꯥꯟꯒꯤ ꯂꯣꯏꯈꯝ ꯅꯥꯏꯗꯕ ꯋꯥꯊꯣꯛꯀꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯗ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯒꯤ ꯊꯧꯗꯥꯡ ꯆꯥꯎꯅ ꯂꯩ꯫ ꯂꯣꯒꯤ ꯋꯥꯡꯃꯗ ꯏꯟꯗꯣ-ꯃ꯭ꯌꯥꯟꯃꯥꯔ ꯕꯣꯔꯗꯔ ꯉꯝꯈꯩ ꯂꯥꯟꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯆꯪꯁꯤꯜꯂꯛꯈꯤꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯇꯦꯔꯣꯔꯤꯁꯠꯁꯤꯡꯅ ꯂꯩꯕꯥꯛꯀꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯊꯨꯒꯥꯏꯅꯕ ꯂꯥꯟꯗꯥꯔꯛꯄꯗ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯀꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯃꯇꯝ ꯆꯥꯅ ꯂꯥꯛꯁꯤꯟꯅꯕ ꯍꯣꯠꯅꯗꯕꯗꯒꯤ ꯋꯥꯊꯣꯛ ꯑꯁꯤ ꯆꯍꯤ 2 ꯍꯟꯖꯤꯜꯂꯛꯂꯦ꯫ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯅ ꯂꯩꯕꯥꯛ ꯊꯨꯒꯥꯏꯅꯕ ꯂꯥꯟꯗꯥꯔꯛꯈꯤꯕꯁꯤꯡꯒꯤ ꯃꯊꯛꯇ ꯃꯤꯂꯤꯇꯔꯤ ꯀ꯭ꯔꯦꯛꯗꯥꯎꯟ ꯆꯠꯊꯕꯒꯤ ꯃꯍꯨꯠꯇ ꯀꯨꯀꯤꯁꯤꯡꯅ ꯂꯩꯕ ꯃꯐꯝꯗ ꯆꯪꯕ ꯌꯥꯗꯕ, ꯆꯈꯩ ꯆꯪꯕ ꯌꯥꯗꯕ ꯕꯐꯔ ꯖꯣꯟ ꯁꯦꯝꯗꯨꯅ ꯉꯥꯛꯁꯦꯟꯕꯒꯤ ꯊꯕꯛ ꯆꯠꯊꯕꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯑꯈꯟꯅꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯑꯃꯅ ꯄꯨꯟꯅ ꯂꯥꯟꯕꯟ ꯁꯥꯃꯤꯟꯅꯗꯨꯅ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯉꯥꯛꯂꯤꯕ ꯆꯤꯡꯌꯥ ꯇꯝꯌꯥꯗ ꯂꯩꯕ ꯈꯨꯜꯁꯤꯡꯗ ꯅꯣꯡꯃꯩ ꯑꯃꯁꯨꯡ ꯕꯣꯝ ꯀꯥꯞꯃꯤꯟꯅꯕꯒꯤ ꯊꯧꯑꯣꯡꯁꯤꯡ ꯆꯠꯊꯔꯛꯈꯤꯕꯒꯤ ꯋꯥꯊꯣꯛꯁꯤꯡ ꯂꯩꯔꯤ꯫ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯊꯣꯛꯂꯤꯕ ꯋꯥꯊꯣꯛ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕꯅꯤ ꯍꯥꯏꯗꯨꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯃꯁꯤꯡ ꯊꯤꯉꯝꯗ꯭ꯔꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡ ꯊꯥꯖꯤꯜꯂꯛꯈꯤꯕ ꯑꯗꯨꯅ ꯂꯥꯟꯗꯥꯔꯛꯈꯤꯕꯁꯤꯡ ꯂꯥꯛꯁꯤꯟꯅꯕ ꯍꯣꯠꯅꯕꯒꯤ ꯃꯃꯤ ꯇꯥꯗꯦ꯫ ꯑꯃꯔꯣꯝꯗꯅ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯀꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯋꯥꯊꯣꯛ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯃꯨꯛꯅꯔꯤꯕ ꯅꯥꯀꯜ ꯑꯅꯤ ꯄꯨꯟꯅ ꯋꯥꯔꯤ ꯁꯥꯅꯔꯒ ꯄꯣꯂꯤꯇꯤꯀꯦꯜ ꯗꯥꯏꯂꯣꯒꯇ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕ ꯍꯣꯠꯅꯒꯅꯤ ꯍꯥꯏꯗꯨꯅ ꯗꯥꯏꯂꯣꯒ ꯆꯠꯊꯕ ꯍꯧꯔꯦ ꯍꯥꯏꯔꯕꯁꯨ ꯃꯄꯨꯡ ꯐꯥꯕ ꯉꯝꯗꯕ ꯑꯁꯤꯅ ꯃꯇꯧ ꯀꯔꯝꯅ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯀꯗꯧꯔꯤꯕꯒꯦ ꯍꯥꯏꯕ ꯂꯥꯡꯇꯛꯅꯕ ꯋꯥꯍꯪ ꯂꯩꯔꯤ꯫ ꯂꯩꯕꯥꯛꯀꯤ ꯃꯊꯛꯇ ꯂꯥꯟꯗꯥꯔꯛꯈꯤꯕ ꯏꯂꯤꯒꯦꯟ ꯃꯥꯏꯒ꯭ꯔꯦꯟꯠ ꯇꯦꯔꯣꯔꯤꯁꯠꯁꯤꯡ ꯂꯥꯛꯁꯤꯟꯅꯕ ꯍꯣꯠꯅꯕꯒꯤ ꯃꯍꯨꯠꯇ ꯄꯣꯂꯤꯇꯤꯀꯦꯜ ꯗꯥꯏꯂꯣꯒ ꯆꯠꯊꯔꯒ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕꯒꯤ ꯈꯣꯡꯊꯥꯡ ꯑꯁꯤꯗꯒꯤ ꯈꯪꯕ ꯉꯝꯂꯤꯕꯗꯤ ꯋꯥꯊꯣꯛ ꯑꯁꯤ ꯄꯣꯂꯤꯇꯤꯀꯦꯂꯥꯏꯖ ꯑꯣꯟꯊꯣꯛꯅꯕ ꯍꯣꯠꯅꯕꯅꯤ ꯂꯧꯏ꯫ ꯂꯝꯍꯦꯟ ꯇꯨꯍꯦꯟꯕ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯠꯁꯤꯡꯅ ꯃꯤꯌꯥꯝꯒꯤ ꯃꯊꯛꯇ ꯆꯠꯊꯕ ꯋꯥꯔ ꯀ꯭ꯔꯥꯏꯝꯕꯨ ꯄꯣꯂꯤꯇꯤꯀꯦꯜ ꯏꯁꯨ ꯑꯣꯏꯅ ꯁꯛ ꯈꯪꯕ ꯇꯥꯔꯕꯗꯤ ꯇꯦꯔꯣꯔꯤꯖꯝ ꯁꯧꯒꯠꯄꯅꯤ ꯍꯥꯏꯕꯗ ꯍꯥꯏꯃꯟꯕ ꯊꯣꯛꯂꯣꯏ꯫ ꯆꯍꯤ 2 ꯃꯄꯨꯡ ꯐꯥꯖꯤꯜꯂꯛꯂꯕ ꯋꯥꯊꯣꯛ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯄ ꯉꯝꯗꯅ ꯂꯩꯔꯤꯕꯒꯤ ꯃꯔꯝꯗꯤ ꯊꯣꯛꯂꯤꯕ ꯋꯥꯊꯣꯛ ꯑꯁꯤ ꯄꯣꯂꯤꯇꯤꯀꯦꯜ ꯏꯁꯨ ꯑꯣꯏꯍꯟꯅꯕ ꯍꯣꯠꯅꯕꯗꯒꯤꯅꯤ꯫ ꯃꯤꯇꯩ ꯑꯃꯁꯨꯡ ꯀꯨꯀꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯈꯨꯠꯂꯥꯏꯒꯤ ꯃꯨꯛꯅꯕ ꯊꯣꯛꯂꯤꯕ ꯑꯁꯤꯗ ꯆꯤꯟ ꯀꯨꯀꯤ-ꯖꯣꯒꯤ ꯃꯤꯍꯨꯠ MLA 10ꯅ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯁꯧꯒꯠꯇꯨꯅ ꯂꯟꯖꯪꯗ ꯐꯣꯡꯅ ꯁꯧꯒꯠꯂꯤꯕ ꯑꯁꯤꯗ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯂꯣꯒꯤ ꯑꯣꯏꯕ ꯑꯦꯛꯁꯟ ꯑꯃꯠꯇ ꯉꯁꯤ ꯐꯥꯎꯕ ꯂꯧꯈꯠꯇꯅ ꯐ꯭ꯔꯤ ꯊꯥꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤꯃꯛꯁꯨ ꯋꯥꯊꯣꯛ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯄ ꯉꯝꯗꯕꯅꯤ꯫ ꯆꯍꯤ 2 ꯍꯟꯖꯤꯜꯂꯛꯂꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯏꯪ-ꯇꯞꯄ ꯍꯟꯖꯤꯜꯍꯟꯅꯕ ꯍꯣꯠꯅꯔꯤꯕ ꯑꯁꯤꯒꯤ ꯆꯩꯔꯛꯇ ꯃꯦ 13ꯇ ꯒꯨꯋꯥꯍꯥꯇꯤꯗ ꯀꯨꯀꯤ-ꯖꯣ MLAꯁꯤꯡ ꯀꯥꯡꯂꯨꯞ ꯑꯁꯤꯒꯤ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡ ꯑꯃꯗꯤ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟ ꯁꯨꯗ ꯌꯥꯎꯔꯤꯕ ꯀꯨꯀꯤ ꯂꯥꯂꯧꯂꯨꯞꯁꯤꯡꯒꯤ ꯃꯤꯍꯨꯠꯁꯤꯡ ꯌꯥꯎꯅ ꯄꯨꯟꯅ ꯎꯅꯗꯨꯅ ꯃꯈꯣꯏꯅ ꯃꯈꯥ ꯇꯥꯅ ꯇꯧꯒꯗꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡꯒꯤ ꯋꯥ ꯈꯟꯅꯈꯤꯕ ꯑꯗꯨꯗ ꯈꯣꯡꯊꯥꯡ ꯑꯃ ꯊꯥꯡꯖꯤꯟꯗꯨꯅ ꯁꯨ ꯒ꯭ꯔꯨꯞꯁꯤꯡꯒ ꯋꯥꯔꯤ ꯁꯥꯅꯗ꯭ꯔꯤꯕ ꯐꯥꯎꯕ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯒ ꯁꯝꯅꯗꯕꯒꯤ ꯐꯤꯔꯦꯞ ꯂꯧꯈꯤꯕ꯫ ꯐꯤꯔꯦꯞ ꯑꯁꯤꯅ ꯇꯥꯛꯂꯤꯕꯗꯤ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯕꯨ ꯁꯤꯡꯅꯕꯒꯤ ꯈꯝ ꯊꯦꯡꯕ ꯐꯤꯔꯦꯞꯅꯤ꯫ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅꯁꯨ ꯍꯟꯗꯣꯛꯀꯗꯕꯅꯤ꯫ ꯆꯤꯟ ꯀꯨꯀꯤ-ꯖꯣꯒꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡ ꯇꯦꯔꯣꯔꯤꯁꯠꯁꯤꯡ ꯂꯥꯎꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯅ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯗ ꯇꯛꯁꯤꯟꯈꯤꯕ ꯂꯩꯔꯕꯁꯨ ꯊꯕꯛꯇ ꯑꯣꯟꯊꯣꯛꯇꯅ ꯅꯝꯁꯤꯟꯗꯨꯅ ꯊꯝꯂꯛꯈꯤꯕꯒꯤ ꯐꯜ ꯑꯣꯏꯅ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯊꯛꯇ ꯐꯣꯡꯅ ꯁꯤꯡꯅꯕ ꯉꯝꯂꯛꯈꯤꯕꯅꯤ꯫ ꯄꯍꯜꯒꯥꯝ ꯇꯦꯔꯣꯔꯒꯤ ꯔꯤꯇꯥꯂꯤꯌꯦꯁꯟꯗ ꯑꯣꯄꯔꯦꯁꯟ ꯁꯤꯟꯗꯨꯔ ꯃꯇꯨꯡ ꯁꯦꯖꯐꯌꯥꯔ ꯇꯧꯈ꯭ꯔꯦ ꯃꯅꯤꯄꯨꯔꯅ ꯀꯝꯗꯧꯕ ꯂꯩꯕꯥꯛ ꯃꯆꯥ ꯈꯨꯃꯟ ꯖꯝꯃꯨ ꯑꯦꯟ ꯀꯥꯁꯃꯤꯔꯒꯤ ꯄꯍꯜꯒꯥꯝ ꯆꯤꯡꯊꯛꯇ ꯂꯩꯕ ꯕꯥꯏꯁꯔꯝ ꯗꯤꯁꯇ꯭ꯔꯤꯛ ꯁ꯭ꯄꯣꯔꯠꯇ ꯄꯥꯀꯤꯁꯇꯥꯟꯗ ꯕꯦꯖ ꯇꯧꯕ ꯂꯁꯀꯔ-ꯏ-ꯇꯥꯏꯕꯥ (LETꯒꯤ ꯇꯦꯔꯣꯔꯤꯁꯠꯁꯤꯡꯅ ꯃꯤꯆꯝ 23 ꯇꯝꯊꯤꯅ ꯍꯥꯠꯇꯣꯛꯄꯤꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯏꯟꯗꯤꯌꯥꯅ ꯂꯥꯏꯟ ꯑꯣꯐ ꯀꯟꯇ꯭ꯔꯣꯜ LOC ꯑꯃꯗꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯕꯣꯔꯗꯔ ꯄꯔꯤꯡꯗ ꯑꯣꯄꯔꯦꯁꯟ ꯁꯤꯟꯗꯨꯔ ꯍꯧꯈꯤ꯫ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯖꯝꯃꯨ ꯑꯦꯟ ꯀꯥꯁꯃꯤꯔꯒꯤ ꯀꯨꯟꯆ ꯑꯃꯁꯨꯡ ꯇꯥꯡꯗꯥꯔ ꯔꯤꯖꯟꯗ ꯑꯀꯟꯕ ꯃꯑꯣꯡꯗ ꯈꯨꯠ ꯊꯜꯂꯛꯈꯤ꯫
ꯊꯧꯗꯣꯛ ꯑꯗꯨꯗ ꯃꯤꯑꯣꯏ 15 ꯂꯩꯈꯤꯗꯦ, 94ꯅ ꯁꯣꯛꯈꯤ꯫ ꯑꯣꯄꯔꯦꯁꯟ ꯁꯤꯟꯗꯨꯔꯅ ꯄꯥꯀꯤꯁꯇꯥꯟꯅ ꯆꯥꯏꯅꯥꯗ ꯆꯠꯇꯨꯅ ꯑꯔꯨꯟꯕ ꯋꯥ ꯇꯥꯟꯅꯈꯤ꯫ ꯏꯟꯗꯤꯌꯥꯒꯤ ꯑꯣꯄꯔꯦꯁꯟ ꯁꯤꯟꯗꯨꯔꯅ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯦꯌꯔ ꯗꯤꯐꯦꯟꯁ ꯁꯤꯁꯇꯦꯝ ꯊꯨꯒꯥꯏꯈꯤ꯫ ꯁꯤꯇꯤ 15ꯗ ꯑꯦꯝ ꯇꯧꯔꯝꯕ ꯃꯤꯁꯥꯏꯜꯁꯤꯡ ꯏꯟꯗꯤꯌꯥꯒꯤ S-400 ꯁꯨꯗꯔꯁꯟ ꯆꯀ꯭ꯔꯅ ꯑꯔꯦꯝꯕ ꯇꯥꯍꯟꯈꯤ꯫ ꯂꯥꯍꯣꯔꯗ ꯂꯩꯕ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯦꯌꯔ ꯗꯤꯐꯦꯟꯁ ꯔꯥꯗꯥꯔ ꯌꯥꯎꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯊꯝꯂꯝꯕ ꯃꯔꯨꯑꯣꯏꯕ ꯏꯀ꯭ꯋꯤꯞꯃꯦꯟꯠ ꯀꯌꯥ ꯃꯥꯡ ꯇꯥꯛꯍꯟꯈꯤ꯫ ꯑꯣꯄꯔꯦꯁꯟ ꯁꯤꯟꯗꯨꯔꯒꯤ ꯄꯥꯎꯈꯨꯝꯗ ꯄꯥꯀꯤꯁꯇꯥꯟꯅ ꯇꯔꯀꯤꯁ ꯗ꯭ꯔꯣꯟ 200-300 ꯔꯣꯝ ꯁꯤꯖꯤꯟꯅꯗꯨꯅ ꯏꯟꯗꯤꯌꯥꯒꯤ ꯃꯤꯂꯤꯇꯔꯤꯒꯤ ꯃꯐꯝ 33ꯇ ꯑꯦꯇꯦꯛ ꯇꯧꯔꯛꯈꯤ, ꯑꯗꯨꯕꯨ ꯏꯟꯗꯤꯌꯥꯒꯤ ꯑꯥꯀꯥꯁ ꯑꯦꯌꯔ ꯗꯤꯐꯦꯟꯁ ꯁꯤꯁꯇꯦꯝꯅ ꯃꯥꯏ ꯄꯥꯛꯍꯟꯈꯤꯗ꯭ꯔꯦ꯫ S-400 ꯁꯨꯗꯔꯁꯟ ꯆꯀ꯭ꯔ ꯑꯁꯤ ꯂꯩꯃꯥꯏꯗ ꯂꯩꯔꯒ ꯀꯤꯂꯣꯃꯤꯇꯔ 100 ꯔꯦꯟꯖꯇ ꯄꯥꯏꯁꯤꯜꯂꯛꯄ ꯌꯦꯛꯅꯕꯒꯤ ꯑꯦꯌꯔꯀ꯭ꯔꯥꯐꯠ, ꯐꯥꯏꯇꯔ ꯖꯦꯠ, ꯗ꯭ꯔꯣꯟ ꯑꯃꯗꯤ ꯀ꯭ꯔꯨꯖ ꯅꯠꯇ꯭ꯔꯒ ꯕꯦꯂꯤꯁꯇꯤꯛ ꯃꯤꯁꯥꯏꯜꯅꯆꯤꯡꯕ ꯊ꯭ꯔꯦꯠꯁꯤꯡ ꯂꯥꯏꯅ ꯈꯪꯗꯣꯛꯄ ꯉꯝꯃꯤ, ꯇ꯭ꯔꯦꯛ ꯇꯧꯕ ꯑꯃꯗꯤ ꯅ꯭ꯌꯨꯇ꯭ꯔꯦꯂꯥꯏꯖ ꯇꯧꯕꯁꯨ ꯉꯝꯃꯤ꯫ S-400 ꯁꯨꯗꯔꯁꯟ ꯆꯀ꯭ꯔꯕꯨ ꯄꯥꯛꯅ ꯗꯤꯄ꯭ꯂꯣꯏ ꯇꯧꯗꯨꯅ ꯃꯥꯡꯖꯧꯅꯅ ꯊꯝꯈꯤꯕꯁꯤꯅ ꯏꯟꯗꯤꯌꯥꯒꯤ ꯑꯦꯌꯔ ꯗꯤꯐꯦꯟꯁ ꯃꯄꯥꯡꯒꯜ ꯀꯟꯈꯠꯍꯟꯈꯤꯕꯅꯤ꯫ ꯏꯟꯗꯤꯌꯥꯅ ꯂꯥꯍꯣꯔꯗ ꯂꯩꯕ ꯆꯥꯏꯅꯥꯅ ꯁꯥꯕ ꯄꯥꯀꯤꯁꯇꯥꯟꯒꯤ HQ-9P ꯃꯤꯁꯥꯏꯜ ꯁꯤꯜ ꯊꯨꯒꯥꯏꯗꯨꯅ ꯃꯤꯁꯥꯏꯜ ꯗ꯭ꯔꯣꯟꯅꯆꯤꯡꯕꯁꯤꯡꯅ ꯂꯥꯟꯗꯥꯈꯤꯕꯅꯤ꯫ ꯄꯥꯀꯤꯁꯇꯥꯟꯒꯤ ꯈꯨꯠꯁꯨ-ꯈꯨꯠꯂꯥꯏ ꯆꯥꯗ 30ꯗꯤ ꯆꯤꯅꯥꯅ ꯁꯥꯕ ꯉꯥꯛꯇꯅꯤ꯫ ꯏꯟꯗꯤꯌꯥꯅ ꯁꯤꯖꯤꯟꯅꯈꯤꯕ ꯑꯦꯌꯔ ꯐꯣꯔꯁꯀꯤ S-400 ꯁꯨꯗꯔꯁꯟ ꯆꯀ꯭ꯔ ꯑꯁꯤ ꯁ꯭ꯀ꯭ꯋꯥꯗ꯭ꯔꯣꯟ ꯑꯃꯗ ꯕꯦꯇꯔꯤ 2 ꯍꯥꯞꯄ, ꯂꯣꯟꯆꯔ 6 ꯌꯥꯎꯕ ꯍꯥꯏ-ꯇꯦꯛ ꯑꯦꯗꯚꯥꯟꯁ ꯔꯦꯗꯥꯔ ꯑꯃꯅꯤ꯫ ꯑꯦꯌꯔ ꯐꯣꯔꯁꯀꯤ ꯀꯃꯥꯟꯗ ꯑꯦꯟꯗ ꯀꯟꯇ꯭ꯔꯣꯜ ꯅꯦꯠꯋꯥꯔꯛꯀ ꯏꯟꯇꯤꯒ꯭ꯔꯦꯠ ꯇꯧꯔꯕ ꯗꯤꯐꯦꯟꯁ ꯁꯤꯁꯇꯦꯝꯅꯤ꯫ ꯍꯥꯏꯔꯤꯕ ꯁꯤꯁꯇꯦꯝ ꯑꯁꯤꯒꯤ ꯕꯦꯇꯔꯤ ꯑꯃꯅ ꯃꯤꯁꯥꯏꯜ 119 ꯁꯄꯣꯔꯠ ꯇꯧꯔꯤ꯫ ꯑꯁꯤꯒꯨꯝꯕ S-400 ꯑꯁꯤ ꯏꯟꯗꯤꯌꯥꯅ ꯔꯁꯤꯌꯥꯗꯒꯤ ꯂꯩꯁꯤꯟꯈꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯑꯍꯨꯝꯅ ꯑꯣꯄꯔꯦꯁꯅꯦꯜ ꯑꯣꯏꯔꯤ꯫ ꯗꯤꯐꯦꯟꯁ ꯁꯤꯁꯇꯦꯝ ꯑꯁꯤꯅ ꯃꯨꯛꯅꯔꯤꯕ ꯂꯥꯟ ꯑꯁꯤꯗ ꯃꯥꯏ ꯄꯥꯛꯄ ꯏꯟꯗꯤꯌꯥꯅ ꯁꯤꯖꯤꯟꯅꯈꯤ꯫ ꯄꯥꯀꯤꯁꯇꯥꯟꯒꯤ ꯕꯦꯛꯒ꯭ꯔꯥꯎꯟꯗ ꯆꯤꯅꯥꯅ ꯂꯦꯞꯂꯤ꯫ ꯃꯥꯂꯦꯝꯗ ꯃꯔꯤꯁꯨꯕ ꯐꯤꯗꯥ ꯀꯜꯂꯤꯕ ꯏꯟꯗꯤꯌꯥꯒꯤ ꯃꯤꯆꯪꯗ USA, ꯏꯖꯔꯦꯜ, ꯔꯁꯤꯌꯥ ꯑꯃꯗꯤ ꯋꯦꯁꯇꯔꯟ ꯀꯟꯇ꯭ꯔꯤꯁꯤꯡ ꯂꯩꯔꯤ꯫ ꯇꯧꯏꯒꯨꯝꯕꯁꯨꯡ ꯏꯟꯗꯤꯌꯥꯒ ꯌꯨꯝꯂꯣꯟꯅꯔꯤꯕ ꯂꯩꯕꯥꯛꯁꯤꯡ ꯍꯥꯏꯕꯗꯤ ꯅꯦꯄꯥꯜ, ꯄꯥꯀꯤꯁꯇꯥꯟ, ꯁ꯭ꯔꯤ ꯂꯪꯀꯥ, ꯕꯪꯒ꯭ꯂꯥꯗꯦꯁ ꯑꯃꯗꯤ ꯆꯤꯅꯥꯁꯤꯡꯒ ꯑꯐꯕ ꯃꯔꯤ ꯑꯣꯏꯗꯦ꯫ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯋꯦꯄꯟꯒꯤ ꯔꯤꯀꯒꯅꯥꯏꯖ ꯇꯧꯔꯕ ꯂꯩꯕꯥꯛ 5 ꯍꯥꯏꯕꯗꯤ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯁ, ꯔꯁꯤꯌꯥ, ꯆꯤꯅꯥ, ꯐ꯭ꯔꯥꯟꯁ ꯑꯃꯗꯤ ꯗꯤ ꯌꯨꯅꯥꯏꯇꯦꯗ ꯀꯤꯡꯗꯝꯁꯤꯡ ꯑꯁꯤꯅꯤ꯫ ꯑꯗꯨꯕꯨ ꯄꯥꯀꯤꯁꯇꯥꯟ ꯑꯃꯗꯤ ꯏꯟꯗꯤꯌꯥꯗꯤ ꯑꯣꯊꯣꯔꯥꯏꯖ ꯇꯧꯗꯕ ꯋꯦꯄꯟ ꯂꯩꯔꯕꯁꯨ ꯀꯥꯡꯂꯣꯟ ꯀꯥꯏꯕ ꯌꯥꯍꯟꯗꯦ꯫ ꯁꯦꯇꯦꯂꯥꯏꯠꯅ ꯄꯨꯡꯖꯥ ꯈꯨꯗꯤꯡ ꯃꯊꯧ ꯇꯧꯗꯨꯅ ꯀꯨꯞꯁꯦꯟ ꯁꯦꯟꯅꯔꯤꯕꯅꯤ꯫ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯇꯦꯔꯣꯔꯤꯁꯁꯤꯡꯒꯤ ꯃꯈꯨꯠꯇ ꯇꯥꯈꯤꯕꯗ ꯇꯔꯥꯏꯕꯗꯤ ꯑꯣꯏꯔꯣꯏ꯫ ꯋꯥꯁꯤꯡꯇꯟꯒꯤ CNN-ꯒꯤ ꯔꯤꯄꯣꯔꯠ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞ ꯌꯥꯎꯅ ꯚꯥꯏꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠ JD ꯚꯦꯟꯁꯅ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯒ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯁꯤꯖꯐꯥꯌꯔ ꯇꯧꯅꯕ ꯇꯧꯅꯈ꯭ꯔꯦ꯫ ꯑꯐꯕꯗꯤ ꯄꯥꯀꯤꯁꯇꯥꯟꯅ ꯏꯟꯗꯤꯌꯥꯗ ꯈꯨꯠ ꯍꯟꯕ ꯉꯝꯗꯕꯅ ꯑꯔꯣꯏꯕ ꯂꯥꯟꯗ ꯑꯣꯏꯅ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯁꯤꯖꯤꯟꯅꯅꯕ ꯍꯣꯠꯅꯔꯛꯂꯦ ꯍꯥꯏꯕꯁꯤꯅꯤ꯫ ꯑꯔꯣꯟꯕ ꯁꯥꯊꯤꯕ ꯄꯥꯎ ꯍꯦꯛ ꯐꯪꯕꯒ ꯁꯤꯖꯐꯥꯌꯔ ꯂꯥꯛꯈꯤꯕ ꯍꯥꯏꯕꯁꯤ ꯋꯥꯍꯪ ꯑꯃ ꯑꯣꯏꯔꯦ꯫ ꯃꯈꯥ ꯇꯥꯔꯛꯄꯗ ꯌꯦꯡꯁꯤꯟꯕ ꯇꯥꯕꯗꯤ ꯃꯅꯤꯄꯨꯔꯅ ꯀꯝꯗꯧꯕ ꯃꯤꯑꯣꯏ 263 ꯁꯤꯈꯤꯕ, ꯃꯤꯑꯣꯏ 94 ꯊꯤꯕ ꯈꯪꯍꯟꯗꯕ, ꯌꯨꯝ ꯀꯌꯥ ꯃꯩ ꯊꯥꯈꯤꯕ, ꯍꯥꯏꯋꯦ ꯊꯤꯡꯖꯤꯟꯕ ꯑꯃꯗꯤ ꯃꯩꯇꯩꯒꯤ ꯂꯥꯏ ꯈꯨꯔꯨꯝꯐꯝ ꯆꯪꯍꯟꯗꯕ ꯑꯁꯤꯕꯨꯅ ꯅꯥꯊꯩꯕꯤꯔꯦ꯫ ꯑꯆꯥꯟ ꯃꯤꯔꯥꯟ ꯅꯥꯏꯔꯦ ꯍꯥꯏꯅ ꯃꯁꯥꯅ ꯎꯠꯊꯣꯛꯆꯔꯦ꯫ ꯑꯩꯈꯣꯏꯕꯨ ꯏꯟꯗꯤꯌꯥ ꯑꯃ ꯑꯣꯏꯔꯤꯕ꯭ꯔꯥ?